ꯃꯌꯥꯝ ꯃꯨꯜꯂꯝꯃꯅꯤ. ꯐꯖꯔꯦ ꯁꯤꯗꯤ ꯃꯨꯜꯂꯦ. ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯩ ꯃꯨꯠꯊꯠꯂꯁꯤ, ꯊꯥꯡꯊꯔꯁꯤ. ꯃꯌꯥꯝ ꯀꯔꯤ ꯈꯟꯕꯤ ꯃꯁꯤ ꯎꯕꯗ? ꯑꯩꯗꯤ ꯇꯤꯟ ꯇꯥꯗꯣꯔꯦ. ꯃꯌꯥꯝ ꯉꯁꯤꯗꯤ ꯁꯟꯁꯥꯁꯤ ꯂꯩꯕꯥꯛꯀꯤ ꯆꯐꯨꯗ ꯊꯣꯡꯉꯦ. ꯃꯍꯥꯎ ꯌꯦꯡꯉꯦ. ꯌꯦꯟꯕꯨꯗꯤ ꯊꯣꯡꯉ ꯆꯥꯔꯦ ꯂꯩꯕꯥꯛꯀꯤ ꯆꯐꯨꯗ, ꯑꯗꯨ ꯁꯟꯗꯤ ꯆꯥꯗ꯭ꯔꯤ. ꯃꯊꯪꯅ ꯑꯣꯛ ꯑꯃꯨꯛ ꯁꯦꯝꯃꯛꯀꯦ. ꯉꯁꯤꯗꯤ ꯁꯟꯒꯤ ꯑꯣꯏꯅ ꯁꯦꯝꯃꯒꯦ. ꯁꯟꯁꯤ ꯁꯤꯗ ꯂꯩꯖꯔꯦ. ꯄꯤꯁꯁꯤ ꯑꯗꯨꯝ ꯌꯥꯝ ꯆꯥꯎꯕꯁꯨ ꯅꯠꯇꯦ. ꯑꯗꯨ ꯂꯩꯕꯥꯛꯀꯤ ꯆꯐꯨꯗ ꯊꯣꯡꯕꯁꯤ ꯈꯔ ꯇꯣꯡꯉꯥꯜꯂꯦ. ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯝꯃꯅꯤ, ꯃꯍꯥꯎꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏ. ꯆꯅꯝ ꯍꯥꯞꯄꯦ, ꯁꯤꯡꯁꯤ ꯍꯥꯞꯄꯦ, ꯑꯗꯨꯒ ꯇꯤꯜꯍꯧꯁꯤ ꯍꯥꯞꯆꯤꯟꯖꯔꯒꯦ. ꯑꯗꯩ ꯁꯥ ꯃꯔꯣꯏ ꯈꯔ ꯍꯥꯞꯁꯤ. ꯁꯥ ꯃꯔꯣꯏꯁꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯐ꯭ꯔꯦꯁ ꯑꯣꯏꯕꯗꯤ ꯑꯣꯏꯗ꯭ꯔꯦ. ꯁꯥ ꯃꯔꯣꯏꯁꯤ ꯂꯩꯖꯔꯦ. ꯈꯨꯠꯅ ꯑꯗꯨꯝ ꯊꯠꯂꯒ ꯍꯥꯞꯄꯁꯤ. ꯕ꯭ꯂꯦꯛ ꯄꯦꯄꯔꯁꯤ ꯈꯤꯇꯪ ꯍꯥꯞꯀꯦ, ꯌꯥꯝꯗꯕꯤꯗ. ꯖꯤꯔꯥ ꯄꯥꯎꯗꯔꯁꯤ ꯍꯥꯞꯁꯤ ꯍꯧꯖꯤꯛ. ꯀꯣꯔꯤꯌꯥꯟꯗꯔ ꯄꯥꯎꯗꯔꯁꯤ ꯍꯥꯞꯄꯁꯤ ꯈꯔ. ꯃꯣꯔꯣꯛ ꯃꯆꯨꯁꯦ ꯍꯥꯞꯄꯁꯤ. ꯌꯥꯏꯉꯪ ꯍꯥꯞꯆꯤꯜꯂꯁꯤ. ꯑꯗꯨꯒ ꯊꯥꯎꯁꯦ ꯍꯥꯞꯄꯤꯔꯣ. ꯊꯥꯎ ꯍꯥꯞꯆꯤꯟꯕꯤꯔꯣ. ꯊꯨꯝ, ꯊꯨꯝꯁꯨ ꯍꯥꯞꯆꯤꯜꯂꯁꯤ. ꯃꯣꯔꯣꯛ ꯑꯁꯨꯕ ꯈꯔ ꯍꯥꯞꯄꯁꯤ. ꯑꯗꯨꯒ ꯃꯁꯤ ꯐꯖꯅ ꯇꯣꯠꯈꯥꯏꯕꯤꯔꯣ. ꯐꯖꯅ ꯇꯣꯠꯈꯥꯏꯕꯤꯌꯨꯀꯣ. ꯁꯤꯁꯦ ꯆꯝꯄ꯭ꯔꯥ ꯈꯔ ꯁꯨꯝꯖꯤꯜꯂꯁꯨ ꯌꯥꯏ, ꯑꯗꯣ ꯆꯝꯄ꯭ꯔꯥꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯑꯩꯒꯤ ꯆꯥꯛꯈꯨꯝꯗ. ꯆꯥꯛ ꯀꯟꯅ ꯂꯥꯝꯃꯛꯑꯕꯅꯤꯅ, ꯊꯦꯡꯉꯕꯅꯤꯅ ꯗꯨꯀꯥꯟꯗ ꯊꯣꯛꯄꯁꯨ ꯑꯃꯨꯛ ꯇꯜꯂꯦ. ꯑꯔꯩꯕꯁꯤꯅ ꯍꯥꯎꯅꯕ ꯁꯤꯜꯂꯁꯤ. ꯅꯄꯥꯛꯄꯤ ꯃꯅꯥꯅꯤ, ꯁꯤꯁꯨ ꯈꯔ ꯍꯥꯞꯆꯤꯟꯒꯦ. ꯅꯄꯥꯛꯄꯤꯒꯤ ꯀꯩꯅꯣꯁꯦ. ꯌꯥꯝ ꯂꯩꯕꯥꯛꯀꯤ ꯆꯐꯨꯗꯣ ꯁꯤ ꯂꯩꯖꯔꯦ. ꯁꯤꯗ ꯍꯥꯞꯆꯤꯜꯂꯁꯤ. ꯑꯗꯨꯒ ꯃꯍꯤ ꯈꯔ ꯍꯥꯞꯄꯁꯤꯀꯣ. ꯆꯅꯝꯁꯤ ꯑꯃꯇꯪ ꯍꯥꯞꯄꯛꯑꯒꯦ ꯃꯄꯨꯝ ꯑꯣꯏꯅ. ꯃꯣꯔꯣꯛ ꯀꯩꯅꯣ ꯑꯀꯪꯕ ꯈꯔ, ꯎ ꯃꯣꯔꯣꯛ
ꯍꯥꯞꯄꯦ ꯁꯤꯡꯗ ꯊꯣꯡꯒꯦ ꯇꯧꯕꯅꯦ ꯑꯗꯨ ꯅꯣꯡ ꯇꯥꯁꯟꯗꯅ ꯁꯤꯡ ꯂꯣꯏ ꯆꯣꯠ ꯂꯩꯔꯝꯃꯦ ꯁꯤꯡꯗ ꯊꯣꯡꯉꯒꯅ ꯑꯃꯨꯛ ꯍꯦꯟꯅ ꯍꯦꯜꯂꯦ ꯍꯥꯎꯕꯁꯦ ꯍꯥꯏꯅꯩ ꯒ꯭ꯌꯥꯁꯇ ꯑꯗꯨꯝ ꯍꯣꯠꯅꯔꯒꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯌꯥꯅ ꯌꯥꯅꯕ ꯁꯤꯟꯅꯕ ꯍꯥꯏꯗꯨꯅꯤ ꯃꯈꯨꯝꯁꯦ ꯁꯨꯃꯥꯏꯅ ꯈꯨꯝꯖꯤꯟꯕꯤꯕ ꯈꯨꯝꯖꯤꯜꯂꯦ ꯃꯌꯥꯝ ꯁꯥꯒꯤ ꯐꯤꯕꯝꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯌꯦꯡꯒꯦ ꯃꯥꯗꯤ ꯐꯖꯔꯦ ꯉꯥꯛꯇꯪ ꯑꯗꯨꯁꯦ ꯃꯩ ꯂꯩꯊꯔꯒ ꯉꯥꯛꯇꯪꯒ ꯊꯣꯡꯈꯤꯁꯤ ꯃꯌꯥꯝ ꯃꯨꯜꯂꯝꯃꯅꯤ ꯐꯖꯔꯦ ꯁꯤꯗꯤ ꯃꯨꯜꯂꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯩ ꯃꯨꯠꯊꯠꯂꯁꯤ ꯊꯥꯡꯊꯔꯁꯤ ꯃꯌꯥꯝ ꯀꯔꯤ ꯈꯟꯕꯤ ꯃꯁꯤ ꯎꯕꯗ ꯑꯩꯗꯤ ꯇꯤꯟ ꯇꯥꯗꯣꯔꯦ ꯌꯦꯟꯖꯥꯡ ꯊꯣꯡꯕ ꯂꯣꯏꯔꯦ ꯊꯔꯁꯤ ꯍꯥꯎꯅꯤ ꯑꯃꯇꯪ ꯃꯌꯥꯝꯇ ꯐꯖꯔꯦ ꯇꯦꯁ ꯇꯧꯒꯦꯈꯤꯇꯪ ꯁꯥꯔꯤꯌꯦ ꯍꯥꯎꯋꯦ ꯆꯅꯝꯁꯤ ꯁꯨꯃꯥꯏꯅ ꯆꯥꯕꯗ ꯆꯐꯨ ꯂꯩꯕꯥꯛꯀꯤ ꯆꯐꯨꯗ ꯊꯣꯡꯕꯒꯤ ꯃꯍꯥꯎꯁꯤ ꯇꯣꯡꯉꯥꯜꯂꯦ ꯍꯥꯎꯋꯦ ꯁꯤ ꯃꯌꯥꯝꯗꯨ ꯂꯩꯕꯥꯛꯀꯤ ꯆꯐꯨꯗ ꯑꯃꯨꯛꯇꯪ ꯊꯣꯡꯉꯒ ꯉꯁꯥꯏꯒꯤ ꯈꯨꯊꯣꯡꯁꯦ ꯊꯣꯡꯉꯒ ꯆꯥꯕꯤꯌꯨ ꯈꯨꯠꯁꯦ ꯁꯥꯔꯦ ꯑꯗꯨ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯆꯥꯛ ꯂꯥꯝꯕ ꯌꯥꯗ꯭ꯔꯦ ꯆꯥꯛ ꯆꯥꯊꯣꯛꯈꯤꯒꯦ